Laibak thiba thodok ama oina khanghaudana yumgi cooking gas cylinder leak Oirakpadagi Yumnam Huidrom makha leikaida laibi Huidrom mani tombi devi gi yum ama Meina Chaktuna Amang ada kaya Thokhre Mayang Imphal Manipur Fire Service Team amadi laikai mayamna sumai kanaba kana hotna ki hairi paisa ona lupa lak manga amadi sana lupa nupi gi fi amadi upu kamthol potlam kaya yum Meina Chakpa da yaukra hairi thodok asi ngasi ayuk chawrakna pung 8:40 taba dwaida thokhibani hairi Tabiso, tholo tabiso. Asi lai, asi kan original lai ba dire. Tholo ga dre ha masa do. Lai laga di gari ahen ba lai laga di. Miang khal gi lai biri ba di gari ahen ba lai laga di gari ahen mu thabiro. Natraga atopa pyar station dagi or jo gari do ahen thabiro. Si adre se. Si ama kata jina de konaro ba gari ama kata jina.